Manipur COVID-19 positive OIBAGI case NONGMA-NONGMAGI HEN-GATLAKLI NGASISU state ASIDA COVID-19 positive Oiba Meeoi 13 Thengnabaga Loinana HOUJIK PHAOBADA Punna COVID-19 positive Oiba Meegi Masing 138 Shukhre Hiram asiga mari Loinana Health Services Manipur na Thadorakpa Chirol amana hai ngarang nungthil pung 2 dagi ngasi nungthil pung 2 phaobada punna sample nimpu mari COVID-19 gi test tawkhi maduda COVID ki positive case 13 thengnakhi Hairiba pungpham asida COVID-19 positive oibagi chang asi chada kun mapan dasmit manga oikhi ngasi thengnakhiba COVID-19 gi case 13 adu Imphal West District ta taruk amade Imphal East District ta case tare ni HOUJIK PHAOBADA punna sample 450 COVID-19 test tawkhre masida Imphal East District ta nimpu Imphal West District ta 119 Bishnupur District ta mari Kakching District ta ama Thengnabaga District ta ani amade Thoubal District ta COVID ki positive case taruk thengnakhi HOUJIK PHAOBAGI oina Meeoi 53 naba phaduna discharge tawkhre ngasisu Meeoi 13 naba phaduna discharge tawkhre HOUJIK active case 138 leiri State asida HOUJIK oirakliba laichat asidagi ngakthoknaba miyamna COVID-19 gi chatna kanglon ngakna chatpage tangai phadaba lei loinana oirakliba phibam asida miyam mipaidanaba cherol asina khangalakli panba yabadi haukiba tang mapanda Bishnupur District tagi Meeoi ama chahi asigi ihan hanba oina COVID-19 positive oiramba thengnakhibani